Miyang Kabiri Mayam Punamapu Ahanbada ISTV News na Taram na Oksari, Hauzik Ahanbada Maruba Pau Pizari. Go to Village Mission ngasi Anilak Subu Oinasi Minister N. Biriana Hangang Kendrigi Manung Dalaiba Mongzam Kulda Saruk Yaduna Pangchokre. Hauzik Pau Sandona Pizari. Si Minister N. Biriana Lusingba Sarkar Asana Kungang Singh Sakot Hanabagi Damakta Akanaba Kongtang Amok Oina Satkiba Megitang Amada Hogdokiba Go to Village Mission Gi Makasa Tarakpo Ngasi Anilak Subu Oina Si Minister N. Biriana Saruk Yaduna Hangang Kendrigi Malung Sanba Mongzam Kuldaleba Community Holda Go to Village Mission Gi Tharumpang Chokre Tharum Aduda Additional Chief Secretary Sohel Akhtar M. Aiskant Imphal Iski DC TI Sitra Imphal Iski Adiksa P. Bimola Amadi BJP Hangang Mandal Mahila Morsa Gi President W. Bormani Yauna Tongan Ba Department Kayagi Makok Tombo Official Singh Saruk Yaki Department Singi Stall Hangduna Miyamgi Awat Apa Singh Hangbaga Lunina Government Paikaliba Skim Singi Kanaba Fanganaba Honaki Kangalaba Beneficiary Singda Tongan Ba Kar Singh Yantoktuna Kanaba Piki Chief Minister na BJP na lusingba anoba government asina paikaliba thabak tharum sing asi mamangda miyamna department sinda chattuna haijan nonjarubugi mahuta government officials singna yumthongda laktuna kanaba pinaba thorangni sarkar asigi pandam miyamu nungai hanbani haujikti government officials singna yumthong khuding laklabanina soning nomningba miyoi singdi wadana sel tanba yaragani asiguma sako thorangi thabak sing leptana paikalakpa asida kanaguma political party kharadi Manipuri ge miyam Pumba BJP gi oikragani haina pakhat pa yaurabani makoina lana sandoliba pausing miyamna thajabigenu haiki government na laiba ngasi go to village abi mission sigi da laiba masigi benefit mayam se naharol singna guide tawrakanda naharol sing kun gi naharol sing thokanda officer mayam siga contact tawrakanda noina tawningba farm bu tawningo maru marang bu lawningo fishery bu tawningo karibu any kind of schemes bank loan bu lawge harasu loina ai thonga da laga leirabani habise masigi kudong sa lawbi wa aduna praja singi gimda phammaga leiraga laikai du da leiraga sen tanbiro hingbiro isagi nungaina bahona biro haibane government na lais Thaubal district ki oina hairok wangkhem amadi wangjing tian tha kendri gi mafam sinda go to village mission gi tarampang chokhi hairok kendri gi oina lairongtel wangkhem kendri gi oina sarang pathamadi wangjing tian tha gi oina khongjomda pangthoktuna scheme kaya gi khudong saba fanglaba khangelaba beneficiary singda card yenthokhi ngasi gi tharam sing aduda education minister TS Radesam MLA Brozen BJP Thaubal district ki president L Deven Thaubal gi DC Ais Rosita Thaubal gi adhyaksha Asina Begum Thaubal gi SP S Gautam Jila Parishad member Singh Amadi Pradhan member Kyan Saruk Yaki Minister Radesam na lamdam ama sakotpa haibasida Kungang Singh sakotpa mathautai MLA local area development fund gi yum saba ngamjadraba singda lupa lakh ama makhai piduna yum saba gi thabak paikaliba sri makhata na satekhigani sarkar asina paikaliba thabak tharam singda praja miyamna mateng pangbiu haiki जिला परिषद के मेंबर अकोई बीजेपी की वर्कर मयाम सिंह सो अकोई किसी को मार्क्सों ना पारा आल लोयर सिंह लगो ये और लुकावी और सिंह हिंदी के और सिंह लाए लोगी पंपनी मकान नहीं लगा तो वो फाइल तो नहीं सिंह की कोई करके तो कोई आगे आए तो मस्ती डिपार्टमेंट में आसेगा अभी ये मुझे तो प्रजा में आसे मुझे सम्मान से तब से अपने में तो मैंने Manipur ahan bu oina malem gi thakta pologi coaching pangtholagani haina sagol kangjai sakhona bagi thabak toriba Institute Hunters Equine gi principal L Somi Roina ngasi hangang singdaleba marging polo complex pangthokpa paumusinga unabada phongdokre mana makhata na haikibada Manipur gi sagol kangjai hogdokhiba orabasu malem gi oina sanariba modern polo asidi coach Amata Manipur laitabana maram oiduna Maliam gi thaki polo tournament pangthokpada saruk yananaba honabada khudong sadaba kaya mayuknari Manipur gi nupi polo team su mapangal kankhat hanabagi tangai fadaba laibana coaching asi pangthonaba thorang tobani Imphal gi mayolda ta natana mafam amada coaching asi pangthonaba honagani haiki But we want to use the power of polo, the appeal of polo, the country's
There are more than 70 countries that play polo today, and we want to use that to highlight and to support the cause of the preservation of the Manipuri pony. Thauram adu da saruk yakibi UK da best of India amadi Dubai da suthabak toriba Ima Horne Travels Private Limited ki director Ima Horne na Sagor Kangzai Hodokhiba mafam ama oriba Manipur da malemgi lamkoib singa lakningba mafam ama ori India gi oina Manipur si foreign nupi lamkoib singi khwaidigi safaba mafam amani lamdam asigi nupi sing thauna leibakak natana nupi singbu ikai kumnabu utpa lamdam ama oibana lamkoib lakpada singnaba leiti haiki. Respect your women. Actually, your women are very strong. Your women have an important place in your society. It is not like that in other parts of India. As you have all read in the papers, some of the things that have been happening to women in other parts of India. This is not something that one feels in Manipur. It is extremely safe to travel here as a woman. Tourism department, security, your security department, you need to work at showing a very positive face, because it is here. There's no, you're not telling lies or anything. It is a safe place to travel. I really feel that. Pangai de Laiba SIMS Institute of Management Paramedical Sciences na Sinduna Zanimski Blood Bank to Idan Tobugi Tharam Ama Pangchokre Institute Adugi Mahiroi Amadi Ozapun na Miuita Tarena Idan Toki Institute ki founder plus Fism na Manipur da Laiba School Amadi College Singi Mahiroi Amadi Oza Singna E Pibagi Hainabi Lehenabagi Pandamda Tharamasi Pangchopani Haiki. अखोई थीमदी हाउसिंग मनपुर वालीब खोलीब मैं कईगुब इमरजेंसी इसे वाली मरी मता कोई चेनब करीगुब खतंग कोकनब है अखोई इनबीरग मनपुर स्कूल कॉलेज मतें पांग मैं अवा अपा मेनबीनब है थीम कॉलेज की डोनेशन पांथोक्चबने Bhairotan Maxwell Hindi Primary School ki Head Mistress Police na Farubagi Thaudok ki matangda Thangmaiba United Club na Sinduna Imphal West ki SP ga ngasi unaduna pau phaudok na kre ngasi Bhairotan School la pangchokpa pamusinga unabada Thangmaiba United Club ki Vice President Pratap na Police tamadi Oza Sunita ki marekta pau phauna dabadagi thokiba nuwaitaba thaudok adugi matangda Imphal West ki SP masamak school da laktuna Oza Sunita da lale haijirambaga loinana nuwaitaba thamnadana hairamle haiki thokiba Thodok adu makatana tobigenu haina MS Tagi General Secretary CI Santi Kumar na haiki. Afaba school ama sagana naba afaba school ama ki eco garden loina na imagi ecologically social imam sibu koi handa ki bedam remove to no bedam khona jab sumboja amabu bitre to se masila bagam thibani matungda sigumba government ki maike diga sumbo thodo je makata thon bidana ba haidana ai appeal tawjari Scheduled caste amadi scheduled tribes sing da micro amadi small enterprises ki thabak sing paikhatana ba national scheduled caste scheduled tribe half scheme Imphal West district ki oina lamphel da leba district industry center da hogdopaga loinina scheme asida scheduled caste amadi scheduled tribe miyambo wakal taminabagi nimit nini satagada ba thoram amasu pangthokre thoram aduda national scheme asigi makada Manipur gi oina lupa crore amana paikhalkani haina scheme asigi agency oriba Manitko ki managing director M Luikam Nafangdoki scheme asigi maroba pandamdi scheduled caste amadi scheduled tribes singda pothok pothokpugi sang hengat handuna entrepreneur kaya buthokpani haiki Kopum Singthaki Nungoi Kong Singmaigi Nungmai da hakpa ariba mayak sing lamkoiba singna Mathakta yaksin badagi mafam aduda leiriba aseng wasakta madu mangsilakle hidamasida report ama Hojik leiriba mafamse khopum tampaki adumba khopum thong harga nungai thong harga khangaba adumba rock face tuni khopum tampak tareba rongmei singsigi makoi hor kham koiriba adumba chingthak tudagi amuk mafam sitana chatpada ikhogi minute yankhai gumba khongna chatlaga leiba adumba rock face tuni masina adum tae ikhogi liringai matamdagi lailai sugi mangal phangringai da mioibana matau karamna अखोगी तुंगी चारोल सुरोन सिंगदा मखोगी मतिक मथौना मखोगी पुंची मरेन लो खंगहलंबगे हाइबगी चपचारबा खुदम अमने आर्कियोलॉजी की स्टाफ अमचोंग नाते
mayam phunaraga koina khobumde laise nungda hakpa engraving haitara samna da sumba thaina ipa ipuna moigi locality gi mapam puchina thambiram ba adu do explore to wala apni engraving mi abjing do khoi yarga di protection amsung preserve tawna ba haina adugi khalaga lapani Hujik Manipur Pumada Habitare, a park Panumpa Hakpa Lai Hakpa Habisi, as he when Uribasina Hanmani, Hainai Tamjage, Makoigi, Punsida, Kangarba, Todo Wato Punamotu, Larikti Ibi Muta, Toanba, Stone Tablet, Aduga Rock, Pesta, Mokoina, Todo Wato Singadu, symbolic Mayama, Sinaga, Hakpositionary. Sigi rock face sigi hek mana muktada tawbut haina ekhoigi lukhabi singi genital part utpa adumba figure kaya amasu ekhoi uba thengnai masina tai ekhoigi nupi nahada lamhen tu hen ba kangbu singse kabui singsina kamain tawdana ekhoigi chairak pi bage haibana chingbagi paujel dusu ekhoigi tongan ba rock amada ekhoigi thengnai atop rock face singdasu yamna symbolic oiba ekhoigi tradition culture ga mari leinaba posak kaya amasu ekhoina ngasi si Tengnari. Adubu yamna laibak thiba wafamadi hajijik tungda uriba nungpak sida kabui singsina makhoi khunthokron ga mari lenaba akhoi message kya amasu pakta kya amasu haaga thambirambase masi mathakta mafam sida picnic lakpa mafam sida koiba lakpa mioisina english meyakna adagi karina akhoi mathak seisa hakchal lambasina ariba posaksigi masak thihanaba macha ama oire ano mokhina lam koibe singna hapchal agadi masina haningi horaba puari meamdo akhoi na madu thibada ahan mar masak thihan badana tana puari do martatna thi bagi khungula do muthali adu ani subada hariba posa adu aikoina yeksal lagadi anonom yeksal lagadi madu uragadi masina aikoina preservation da natraga aikoina hariba mayam si jingang nam hona bada kai ba kam tholi Cameraman Joda Salamga Loina na STV News gi dama pagdam deba Richard Ranjan khubum nungai tho Hauzik pau gi mak thana aten ma break ama lobinasi Hakchangi labor solak padagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singi damat amatta nayaba upaidi jolib syrup amasu jolib capsule wo chanmini sinabio Kanano kai gino kai do pion masi pumna noi lebede gari han maga tong mangam drone khula laga tongni khali ba namai doi kai dro senbun puthoga leibedi ngamdara senbun puthokna leiba ngamdrasu imphal finance ta chalo ai jo han ba leingam tadana imphal finance tege loan oine lori imphal finance na nongbi manung de gari loan lobu yabni putong chaba pijari adom na pam makhal gari kuringma lobu be yabni Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing, 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions, mobile number 09544 299 111. Quick zone gidi Tatis College di. Mamal suma pang kuning jam mana yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric ram no sin bagum na yo tisin bayar. Dudi sanagi mohut yang na sin bayar. Break ki tungda makataba pau pizari. All Manipur Muslim Maitai Pangal Welfare Association Imphal Sinduna Hanagi retired IAS officer Abdul Halim Chaudhary da Lifetime Achievement Award piduna ikai khunaba utkre. Bahuparada leiba mahaki mayumda pangthokhiba thoramajuda All Manipur Muslim Maitai Pangal Welfare Association Imphal gi thaupuba singamadi Maitai Pangal gi tongan ba saknaraba miyoi kyana saruk yakhi.
Abdul Halim Chaudhary Masagi Sahi Maudra Sure Thoram Aduga Mari Lenana All Manipur Muslim Maitai Pangal Welfare Association Gi President Retired IAS AR Khanna Phongdokibada Halim Chaudhary IAS Officer Ama Oina State Asigi Miyam Gidamak Singthaningai Oiba Thabakaya Tauramba Adubu Ikai Kumnabu Utpo Oina Lifetime Achievement Award Asi Pibani Haina Phongdoki Manipur Pumbada Tawiramba Civil Servant Amoina Amasung Mayamgi mi amoina contribute to biramba mayam du busak hangjabo ina association asibu support to biba Manipur gi Meitei Pangal Tambakele Minariba Chingdele Minariba Chilinau Punamaki secular figure oina matam sangna Manipur da seba to biramba halibungobu sak hangjabo ina koi all Manipur Muslim Meitei Pangal Welfare Association na ngasi asi lifetime achievement award ama halibungo da ikoina kusin najabani Kanglai Sanura Kanbalupna Society Asida Nupis Singi Izat Kanana Basang Siliba Tabak Singi Mayukta Lupa Sigi Advisor Oramba Mui Amana Marilenadaba Amadi Atiba Wapumkaya Media da Tamlakpa Yaning di Haina Lupa Sigi President Thangzam Gambhinina Ngasi Manipur Press Club da Pangtopa Pamu Singa Unabada Fongdokre Nakana Gumba Krana Ekobu Lana Ubiduna Seranaba Wahida Amuba Maikum Pisanduna Ekobu Yamna land ba mawong da haiba haiba se akhona yaningde mase khoi khudak tale piu haijaningi haujiki matam masida thoi basi matu masa leibani pachingna nupi leisabi singbu manghanduna leiramba kayama khoina thengnajare dugi mathakta masa mawa leiba nupi singna su pakhang manghan baso khoi yam thengnare sugumba chanura sing nupi obi khunai asida thoglek diba mayam asibu aikoina kanjanabagi damakta tumam chapam khangdana yam wana koina honajabani koigi ima sing maira paibi sing organization gi ima sing sugumba mayam asina sugumba sida mating pangbiu Biswa Hindi Saman Awadi Amadi Naga Hindi Vidyapith Manipur gi Secretary Ahem Kamaina Education gi Lamda Taukiba Thabak Tharum Singh Amadi Manipur de Hindi Law Chawkhanaba Honakiba Thabak Singbu Sak Khangduna Haryana da Leiba Manumak Manap Memorial Trust na Matadin Muti Devi Samrati Puruskar Award Pirakle Hairi Manipur Sarkar Imphal City Manungda Passenger Service Toriba Winger Magic Diesel Octo Rickshaw Sanghan Bayaroi Hanya Laukiba Warep Ngasi Phaba Miyamgi Interesta Sarkar Asina Handopagi Firep Lawraktaba Asina Joint Administrative Council of Manipur under 510 Passenger Service na Makataba Hena Kanma Khongjang Sangsinaba Firep Laure Hari Firep Asina Miyamda Thogalapukudong Sadaba Kayagi Director Manipur Sarkar na Pugudabani Imphal City Manungda Passenger Service Toriba Gari Singh Asina City Manung Asida pollution thoali amasung traffic ki volume hengal halli haiduna charge toriba asi aranba wakalol amadi aranba mi yengdani city manung asida tholiba pollution amasung traffic jam gi problem asidi lengang asigi gari parking management soiba amadi Imphal municipal corporation gi aranma thoksilnani sarkana lorok liba firep asina nomagi gari thauraga hingjariba misam miyam gi hingbagi puksak lami thadatpagi thaurangni thaurang asina passenger gari sing asida school college amadi university da mahitamas liba mahiru singda khwaidagi chawba chaitheng pigani hauzik eriba passenger puba gari sing asigi chapchaba mahut sinba yaba thaurang ama sarkana paikhatringaida city manungda gari changba thingbagi firep asidi yamna chawba aranba amani Imphal manungda noise pollution amasung traffic jam gi problem hengal lakpa asidi IMC na miyam satnariba lambi tangkhai thinglaga private gari gi gari parking piduna sel tanbige thawong asina thogalakpani hairi Go to Village Mission ki manungsana Singai Kendra ki MLA Khasim Basum Nangasi Jesami Deleba Mehu Sokhe Primary School ki Oza Singhe quarter ama sanga kre Kanipa leba quarter adu lupa lak kuntra manga sangna sakhibani hairi Haujilo Shilapada Marueba Pau Amukahana Go to Village Mission ngasi anirak subu oinasi Minister N Birena Hengang Kendra ki manung sanba leba Mongzam Khulda Saruk Yaduna Pangtokre Azik Fabgidi ISTB na Bijaba Paumatang Sida Loizare Miyang Tafiri Pamayam Punamapuso Amukahana Kurumzari